अवाब फोंदोकचबा स्के ब्रॉडबैंड सर्विस की IT सेक्शन दा इंजीनियर होइना लेरंबा सिलंबौ पानमई तिंकुमना लाइबक थीब थौदोक अमदे लेखिदबदा स्के गे मैनेजमेंट अमदी स्टाफ सिंगना थमोय सोकना अवाब फोंदोरकली मसागी चही कुंतरेत खक्तमक nga सिलंबौ पानमई तमेंगलोंग डिस्ट्रिक्ट की लुवांगदी पाब्रमदगी हौजिकना कैसामपाते लेदुना स्के ब्रॉडबैंड गे IT सेक्शन दा थबक तौरखिबनी सिलंबौ मथौद पुकनिंग चंगबा मदी होनब कनबा इंजीनियर अमा ओइरमखि महाकना लेखिदबदा स्के गे मैनेजमेंट अमदी स्टाफ सिंगना सिलंबौ गी थवाइना मपुगी लेकोलदा इंगना चिकना लेरुनबा थौनी जबगा लोइनना लेखिद्रबगी इमुंग मनुंगी अवाबदसु सरु याजरी अवाब फोंदोकचरिबा स्के ब्रॉडबैंड मैनेजमेंट अमदी स्टाफ सिंग SKTV News yengbiriba pumnamakpu yaiphabi tawremna taramna okchari ahanbada maruoiba pau Manipur Fire Service ki training cum conference hall amadi Fire Prevention Wing Office Manipur ki Chief Secretary na sangakre District Mapan ki Fire Substation singda sizinanaba gari sing yenthokre amasung Thase ki mari dagi tara mga fawa pangthokhiba Khelo India Youth Games 2025 ta Manipur ki mahut siluba sanaroi amadi state medalist sing miyamna taramna okre Hauzik paw sandokna pizari Manipur Fire Service na lamdam asida thokpa mai houlangpoktagi ngak thokpa ngamnabagi ehenba khongthang ama oina center gi tara manga raksuba finance commission gi senthang makhada naungna leiba motorcycle ga loinana water mist fire fighting unit tara rescue equipment amasung fire proximity shoot yawa ising liter 6000 ki capacity leiba water bowser mari naungna thabak hohan khibaga loinana state ke senthang makhada saba Manipur Fire Service ke training cum conference hall amadi Fire Prevention Wing Office Manipur gi Chief Secretary Prasant Kumar ngasi sangakre loinana Churachandpur Kangpokpi Senapati More Jiribam Chandel Bisnupur Thobal amadi Imphal da lairiba fire substation singidama gari sing adu yenthoki Thauram maduga mari lainana Chief Secretary Prasant Kumar na haikibada Manipur Fire Service ta nauna hapchilakliba matamga chunaba khutlaising asina mai houlangpok thengnabada achowa mating ama oiragani ngasi sangariba Manipur Fire Service ke training cum conference hall amadi Fire Prevention Wing gi office amadi fire fighting gi gari sing asi Manipur Fire Service ke yamna singthaningai oiba khongthang amani fire fighting gi Khutlai Singh amadi gari sing ase Churachandpur Kangpokpi Senapati More Jiribam Chandel Bisnupur Thobal amadi Imphal Fire Substation da sizinanabani Imphal gi akoibada leiriba lambi gi fibam ase afaba mongda thamnaba lengakna thorang paikhatli Imphal town gi akoibada leiriba lambi sing concrete road oihanaba thorang paikhatpa haude Regit pavement project ki makhada kilometer 450 rom gi oigadaba Imphal gi akoibada leiba leirak sing yauna lambi sing ase concrete road oihanaba hotnari Thabak asi lakliba chahi ani rom asida loishinba ngamgani khali thabak sing asi loisilabadi Imphal gi akoibada leiriba lambi sing afaba lambi oiragani masina fire service ki thabak thoram singda hena khudong chaba oihalagani haiba wafam phongdokhi We have flagged off around 10 bikes with water mist firefighting units installed and 4 water houses. The districts covered are Churachandpur, Kangpokpi, Senapati, More, Jiribam, Chandel, Bishnupur, Thawal and Imphal. The best part about the fire service is that unlike police, we do sometimes need to forget their human service. They are the ones who actually come out when a disaster breaks out and they risk their lives on the spot to preserve property and protect civilians. There is also a solution with drones that they can be connected to the drone and the tender can supply water to that. All those things they are working very hard on and I am sure that in the days to come in the very near future, fire service will be very well equipped in the state of Manipur. BDF personnel sing na taliba demand sing maram chai
अथुबदा थबक तो ओंथोकपियु हाइना थौबाल डिस्ट्रिक्ट के हैरोक एसी के मनुंग चनबा हैरोक पाट्री इंगांगलोक के मैरा पाइबी सिंगना ngasi खुल अदुदा वाकन मिफम फमदुना मणिपुर लेंगा की पुकनिंग चिंगसिंख्रे वाकन मिफम अदुदा सरुक याखिबी इंगांगलोक की मैरा पाइबी एल ननाउ लेमन हाई मणिपुर की लॉ एंड ऑर्डर ngakpada BDF सिंगना अचौबा थौदांग लौदुना लाक्लिबनी मसिगी मथक्ता चही अनि सुरबा लान असिदसु BDF सिंगना अचौबा थौदांग लौदुना चिंखोंग चिंगया ओइबा लान कनबा मफम सिंगदा खुल ngakpagi थौदांग लौदुना लाक्लिबनी BDF पर्सनल सिंगना ngarangdagi हौदुना ड्यूटी तौबा तोकलगा मणिपुर लेंगा की मथक्ता तोंगान तोंगानबा वाकत सिंग तांदुना खोंजंग चांगसिनबा हौखिबदगी इंगांगलोकता ड्यूटी तौरंबा BDF सिंगसु खुल थादोक्तुना चटलगे हाइरे BDF सिंगना खुन थादोक्तुना चटलगे हाइरकपा असिना इंगांगलोकता लैरिबा खुंजा सिंग कुकी टेररिस्ट सिंगना लांदारकद्रा हाइबगी अकीबा मिपाइबा पोकनरे लेंगाकना BDF सिंगना तालिबा डिमांड सिंग अथुबदा थबकता ओंथोकपिदुना हानगुम चिंखोंग चिंगयादा ड्यूटी तौहनबियु हाइखी चिंखोंग चिंगया ने कोने लेबिरे लांजे होरपदगे कोइ खुंगा लगा लेबिरे BDF सिंगे तालिबा डिमांड से पीद्रदी चटलनी हाइरे सरकारना मोइना तालिबा डिमांड से पीबियो मोइ लैत्रदी कोइदी चिंखोंग चिंगया ने चा सोरा चाजा वंगा कने मोइना पीद्रदी कोइदी लैबा ngamloi aduna मोइना तालिबा डिमांड से पीबियो ना सरकारदा हाइजरी shipping demand Ethiopia shipping demand Ethiopia थास्तिगे तांकुंदगी कुनमरी फाउबा पांगथोकदौरिबा सिरुई लिली फेस्टिवल असिदा गवर्नमेंट ना तुमिना लैसिनबा यारोई मियामना चथोक चतसिनदा खुदोंग चादबा मायोकनदनबा चपचाना ngaksengadabani haina फेडरेशन ऑफ हाउमी ना फोंदोरकली हाउमी के प्रेसिडेंट सापमचा जादुमनी ना थादोरखिबा चेरोल अमदा फेस्टिवल असी स्टेट लेवल की थाकता पांगथोकपा खक नतना इंटरनेशनल लेवल दा पांगथोकपना हेना माइ पाकपा ओइगनी मालेमगी अतोप मफम सिंगदगी मियोय कया लाक्तुना फेस्टिवल असिदा सरुक यागदौरी मरम अदुना सिक्योरिटी की ओइबा थबक सिंग कदाई फाउबा लौखटलबगे हाइबदु मियामदा चपचाना खंगहनफम थोई असेंगबा लैतबा कुकी की लुप अमना मैतै सिंग कुकी ना खुंदाबा मफम सिंग फाउदुना फेस्टिवल असी याउनबा चथोक चसिन तौबा यारोय हाइना फोंदोरखिबा लैख्रे अतोपा लुप अमना अमुक मधु खंगदे हाइखिबसु लैख्रे कुकी मिलिटेंट सिंग असिना करी तौरकदबनो हाइबा तंबा ngamba nate maram aduna government na matik chaba ngaksenbagi thabak lawkhatkadabani hairi मिचै मैचै बु शेड्यूल ट्राइब लिस्ट चलहनगदबनी हाइना RPI अथवाले मणिपुर यूनिट ना गवर्नर दा अयिबा चेरोल पिसिंदुना तक्सिनख्रे ngase पुंग 13 खरा हेलकपा मतमदा RPI अथवाले मणिपुर स्टेट यूनिट के वाइस प्रेसिडेंट सेक्रेटरी अमदी पार्टी असिगे नेशनल सेक्रेटरी महेश्वर थौनाउजमना लुचिंगदुना गवर्नर दा अयिबा चेरोल अमा पिसिंखी चेरोल पिसिलुरबा मतुंग राजभवन की गेट मनाक्ता पाउमी सिंगदा वांगांगलदुना महेश्वर थौनाउजमना हाई मिचै मैचैना पामलिबा असि ST स्टेटस चन्नबा अदुखक नते ST स्टेटस अदुम अमुक हंजिनगदबनी हाइना तानबा डिमांड अमनी ब्रिटिश की मतमदगी हौरगा ममांग थक्की सेंसस रिपोर्ट सिंगदा मैचै असे प्रिमिटिव हिल्स ट्राइब नि हाइना सखंगदुना लाखी अदुबु 1951 की सेंसस ता मैचै असे ST लिस्ट यावरखिदबनी पार्टी असिगी माइकैदगी पिशिनखिबा प्रूफ डॉक्यूमेंट सिंग असी निंगथिना येंगलबा मतुंग मियामना तालिबा डिमांड असे गवर्नरना लुमना लौगनी हाइबगी थाजबा थमली हाइखी One of the indigenous community where bakoi Manipur gi koi mitai na scheduled tribe changadabani haibagi agenda da mainly takshan jaba oina honorable governor gi changjabani maram di state government dai recommend tawba ma yaw daba yadabani na som the central gi process me am do state government gi recommend gi matung na tawgadabani aduna president laiba sumaram oibana honorable governor na kanna hona biraga angtang asengba chumba sidi khangbiraga akoi mitai na ST chanba maram di ST restore tawbani sidi akoi di hanadagi tribe oina lairabani government of India under British ki matamda 1908 tasu phong by Meitei ethnographic report tasu adum akoi Meitei are primitive hill tribes aduna adum masana izarabani mayekta
matang 1921 1931 census ta masana dum koi gi maitai ada primitive hill tribes an yaurabani 1951 gi constitution tholakpa matam dadi akoi maitai se scheduled tribe ki list ta yauraktre ana sigi yaurakta basi na democracy ga chauba wahan thok ma leiba barak ki samvidhan sida akoi gi mitai na scheduled tribe ki status yaurakta base yawan biu haiduna akoi gi Manipur RPI state committee ki site tagi kana taksan jaba changjabani Lamfelda leiba NIT gi register oiba KH Tomba amadi mahaki staff thamai bandagi computer gi assistant professor oiba Khel Chandra civil engineering department ta assistant professor oiba Uripok Bachaspati lekai dagi Romezi amadi register gi PA oiba Pangai dagi Robita na manaraga lona tawkhiba thabak NITSC gi thabak lobagi question paper leak oikhibagi matang amadi office manungda makhoi kharana register ga manaraga tawkhiba aron athup kayagi marik chumba wafam lona thingkraba lal holu KCPPWZ MC unification na video gi khothangda miyamda khanghalakli NITSC gi assistant professor Romizi bu loop asina wahang paukhum tawbagi video thadorakli loinana mahangna video da palliba miyoi sing asigi mathakta loop asina akanba thabak amadi mityeng changlagani asigumba aranba thabak tawriba sing asigi wari sananaba loopna kayara khana hotna khibada mateng pangkhiba amadi party asigi miyoi taragi mathakta khutlaiga konana fahan kre maramasina asiguma miyoi kaya asidagi miyamna lapna lainabasu loop asina thokpa cherol aduna khanghalakli lana ai yam lanjare ai mem semuksari ala sito ina buri akoina soi tawraga thalo bokatani aduga aya mana tawbu sin balang tawsi re sana tawbu tawda minute mangani daru phangmadagi smaina akoina department da initial sinaga do mana restana tawraga akoi press committee da tawraga mogi group amagi su moi mate pangdole moi press yam lei hairaga moi pi ro na to sinaraga mena sin gi ba convocation gi mena sa to gi ni mana soi da ina ro budagi ina magi ro da khara ma sa da kha thi more aduga aina mo so lamma sa da saina la la haja gra aduga si su dai go ngapi na ba me am dai to party ni ga so haja ni kan mausa se ma ga project is masuk kana lo pesa je lo thabani to pesa je bojo lo ga smaina khoi gi account da le ba aduga to ro khoi pesa je smaina kha khoi bojo khoi gi share sin do thabak bol di khoi report sami to ga da lo thok se pesa budi Jharkhand anti-moist operation chatharingaida laibak thiba thodokta braja tasilakpadagi Manipurdagi CRPF ki second in command oiba Maharabam Prabhu leikhidre thodo asingarang Jharkhand gi West Singhbhumda leiba Chota Nagragi umangda thokibani hairiba mafam aduda second in command Maharabam Prabhu yauna CRPF ki kuntaruk suba battalion ge jawan singna ngarang numidang pung tara khara helakpadagi hoduna moi singgi mathakta operation chatharingaida nong chubaga loinana khanghodana braja tasilakpadagi soktuna hospital da laikatna ba pukhalakpada laikatna ba ngamdana leikhidabani Chota Nagra gi umangi saruk sing aduda operation chatharingaida akan manong chukhi hairi Haukiba pung kun marida aina thingkraba tongan ba lal holuk mangagi miyoi taruk tongan mafam singdagi Manipur police na fagat pangam kre Thoubal district ki Hairok police station na kon ba Hairok part 3 Kaithel Manbi lokon manakta leiba brickfield amadagi aina thingkraba pripak progi miyoi ama khutchu khutlai singa konana ngarang police na fagat pangam kre hairi Police tagi fangba paugi matung ina police na faraba miyoi adu Hairok part 2 thokchom lekai dagi Laishram Nanau Allies Achul Allies Rogen chahi kuntramapan kawi Nanau da wahang pahang taubada .303 rifle ama amadi kapayariba maru yankai mari modified single bore action rifle mari kapayariba 7.62 mm gi maru taramari insas LG magazine ani insas rifle ge magazine ama .303 ge magazine mari number 36 HE hand grenade ama detonator ama makhong mari panba gari ama galoinana masing yamlaba firol amadi potchai sing yauri amaromda Thoubal district ke Khangabok part 2 maisnam laikai dagi KCPPWZ gi miyoi ama fare hairi faraba miyoi adu Khangabok part 2 maisnam laikai dagi Khundrakpam Brozen chahi yankhai humdoini mahak tampa ki mafam kayada leiba school amadi college sing dagi sel khaibada chenabani hairi
Porompat Police Station Konba Andro Parking Amadi Kurai Konsam Laikai Terrorism Laikai Dagi Aina Tinkraba Lal Holu Koiding na Lochingba UNLF Kimiyoy Ani Kutlaiga Konana Fagat Pangam Krei Faraba Miyoy Adu Imphal East District Kundrakba Makha Laikai Dagi Low Sigam Love Boy Allies Thokanba Chahi Kuntramari Amadi Imphal West District ki Uripok Laishram Laidaktagi Laishram Diamond Allies Athoiba Chahi Taramapan Kawi Haidi Makoidagi Magazine ga Konana .32 ge pistol ama 9mm gi Maru Ani Police na Fangle Haidi Imphal West District ki Sengmai Police Station na Konba Khongampat Awang Laikai Kaubru Laikon Manaktagi KYKL Sorepagi Miyoy ama Police na Fabangam Kre Haidi Police na Faraba Miyoy Adu Imphal East District ki Andro Lokpauk Chumdagi Sagol Sem Leishemba Allies Pureiromba Chahi Kunithoi Kawi Haina Police ki Pauna Makhatari Ngarang Aina Tinkraba Lal Holup KCP City Maitegi Miyoy Amasu Imphal East District Police na Kurai Chungambam Lekai DDK Imphal Office Manaktagi Fabangam Kre Haidi Faraba Miyoy Adu Imphal West District ki Lamphel Police Station na Konba Chingmairong Mamang Lekai Dagi Ngasekpam Johnson Allies Manau Chahi Kuntrani Thoi Kawi Haidi Kakching Municipal Council na Konba Mafam Singdagi Amot Akai Khomgat Pada Hena Khudong Chanabagi Pandamda Council Asina IT Company Glovis Web Solution Private Limited ka khutsamnaduna door-to-door waste collection application amang asi puthokre application nauna puthokpaga mari lainana Kakching Municipal Council gi caretaker chairperson Naurem Sanjit Kumar na phongdokhibada ngasi puthokliba application asi Manipur gi Municipal Council singi manungdagi ahanbani masina yumthong khudingdagi amot akai khomgatpada miyamda khudong chahalagani makhatana su hena chawkhanaba thabak thoram sing paikhatpada miyamna mateng pangbiyo haiki thoram adugi sarukama oina application asi matau karamna sizinagani masina kari kanaba pibage consumer singda kari khudong chahanbage amadi official singna kari tawgadagi haibagi matangda Glovis Web Solution Private Limited ke expert singna saruk yakhiba singda sandokna takhi Manipur manungda laiwa municipality punamakagi ihan hanba oina asigumba yet asi koi launch tawgadoribani masina household singda magi thagi oina thiriba fee sing koi kaya Hoji Powder, Kaya Tigre, Kaya Toli, Haven, Chingba, Yingba, and the Amona Kaising, Lotopaki collection, Sekui, Laiva Sikari, Middle Lakadage, and the Adugumba, solid waste management, Marilla, putting to hide away FC, the people play store at Sangi, Haraga, FCC download, Hiraga, and the OTP, Malakani, Haiva, OTP, Edo, in 3 tower, Matunda Login Toraga, Asigi, FCC, Nagadoribani. Paugi Maraktan natin mabrek matang minasi. Heritage Convent. Congratulations to the stars of Heritage in HSLC exam 2025. Mangalayma Wayanbam, Ananya Gracia Moirangthim, Aribam Diksha Sharma, Aribam Liana Sharma, Ningthojam Arjun Singh, Moirangthim Lintoy, Rakesh Laishram, Thonaujam Yohenba, Anchal Ningthozam, Brenita Chirong, Chongtham Fulo Singh, Mukabbir Laskar, Thokchom Talent Singh, Athokpam Bhumika Devi, Josie Laimayum, El Tomten Nganvi Chanu, Parker Yum Khaibam, Ronica Angom, Selvas Chongtham. Heritage Convent wishes you a bright future. Congratulations to the teachers and all the students. We also wish to thank all the parents and guardians for having faith in us. Heritage Convent admission open for Standard 11 Science 2025-26. Top scorers of Heritage Convent who scored CGPA 9 and above will receive scholarship worth Rs 50,000 to 2 lakhs along with free admission, tuition fee, practical fee and notebooks. Heritage students scoring CGPA 8.5 and above will enjoy free ships according to their grades. Flat Rs 6,000 only on admission fee for Heritage students scoring below 8.5 exclusively. Other school students scoring 8.5 and above also enjoys free ship and major fee waivers according to their grades. Elective subjects available are physics, chemistry, biology, mathematics, computer science, Hangta, home science.
Admission can be done at School Office Campus 1 Uripok, Imphal on all working days between 9 a.m. and 1 p.m. Admission open for 2025-26 session at National Institute of Electronics and Information Technology, Nelit, Imphal, Akampat. University courses: MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, PGDCA, O-Level IT and CHMT, Diploma in Computer Science and Engineering, DCSE, Diploma in Electronics and Communication Engineering, DECE. Free course fee for SC/ST students. Last date to apply is 20 May 2025. For further details, please contact 8132062261. Register now. Admission opens for various courses in Manipur Technical University, Takelpat. Applications are invited for admission to B.Tech courses for the academic session 2025-26 in Civil Engineering, Computer Science and Engineering, Electrical Engineering, Electronics and Communication Engineering, and Mechanical Engineering. Interested candidates may apply online or download form from the university website at www.mtu.ac.in from May 15, 2025. Or application forms are also available at Office of the Registrar, Manipur Technical University Government Polytechnic Campus, Takelpad. Forms will be issued on May 15, 2025 for G and non-G candidates. Last date of admission of duly filled-in application form for G candidates is May 23, 2025 till 4 p.m. and for non-Z candidates on June 10, 2025. Notifications for admission to MBA course will be issued in due course. For further queries, please contact 0986 3764237 or 0385 3523267 or by email at admission@mtu.ac.in. Break matungda mayamam kahna taram na okchari. Divisional Forest Officer Chandel Amadi Kunmathoi Shuba Assam Rifles Kapunna National Endangered Species Day Amadi Advanced World Environment Day 2025 ki thoram Chandel da Laiba Battalion Headquarter da Lamdam Sidagi Mutkragadaba Atangwa Makhalgi Ujara Chahum Yankairom Thaduna Pangthokre Chandel Forest ke staff sing Amadi Kunmathoi Shuba Assam Rifles ki Jawan Punna Miyoi Chahum Yankairom na saruk yaduna Pangthokiba thoram aduda Hairangkhoi, Hainozom, Gihuri, Chorfon, Chawi, Agarwood, Manahi, Mayokfa, Nageshwar na chingba matam amada marangkay na fanglamlabasu ngasidi lamdam asidagi mutkhiba yana lairaba atangwa makhalgi Ujara Singh thaki. Kunginong laktringaida semjinba loinabagi pandamda lausipat ki ising chithafam oiriba tekcham maningi chingkakpi turelda funjinduna lairiba mafam sing social activist Khetrimayum Priyobatana tekchamgi tuko club ka tanaduna sengdokpa hokhibaga loinana ngarang DC Thawal yauna chattuna yengsingkhrei Chahi khudingi ising ichau mayok nariba mafam aduda social activist Khetrimayum Priyobata Thawalgi Dishi Hana Kamai Amadi Thawal Zilla Parishad ke Adhyaksa K.H. Soba yauna hakthengna chattuna yengsingkhiba aduda lenga ki maikaidagi kari tauba yabagi haibagi matangdasu khanaki. Ministry of Youth Affairs and Sports ki meeting makhada Bihar amadi New Delhi na yumbu oiraga tha sigi maridagi tara manga fawba pangthokiba taretrak suba Khelo India Youth Games 2025 ta Manipur gi mahut siluba sanaroi amadi state asigi mingchat purakhraba medalist sing ngasi miyamna harau taramna okhrei tongan mamasana kuntareta numit tara ni thwini chupna India ge state amadi union territory singdagi lakpa apunba athlete Lising mangaga chani marfutarukna saruk yaraga chathakhiba Khelo India Youth Games aduda Manipurna sanagi medal taramathoi lupagi medal Nipan amadi senjangi medal taramaligi mapan suba mafam taba ngamhokhibani Games asida Manipur gi mahut sinduna saruk yaruba nupa amadi nupi sanaro shingaloinana official singa seyu Imphal International Airport ta thunglakibada miyamna lei pareng huktuna pukning thaugatkhi
Games asige saruk ama oina lawn tennis masanagida Manipurdagi naitom saruk yarubada champion oiduna gold medal fanglakraba Sankar Haisnambu Manipur Tennis Association Imphal District Tennis Association ATL Seyo Thau Amadi Mahakimung Manungi Miyoy Singna Harau Taramna Oki Chathakiba Khelo India Youth Games aduda Manipurna sepak takraw masanada gold mari silver amadi bronze amamam yauraga punna medal taruk thangta masanagida gold ahum silver amadi bronze ani yauraga punna medal taret judo da gold ama silver amagaloinana bronze ama yauraga punna medal ahum weightlifting boxing amadi lawn tennis masanada gold medal amam phangba ngamki fencing masanagida silver medal ahum amadi bronze medal manga punna medal nipan cycling gida silver medal amaga bronze amaga punna medal ani football masanada bronze medal amaga phangba ngamlakhibani Chilo India se ngau pose am harawe Manipur gi di ahan ba represent tor chacha bane gold medal logjare ai chana hojagi se 2014 dai chana ho pane adu credit sidi mayam da loi pininge bawa hamai coach ai support tor ai manaba mayam da loi bijani ai se hojik mathang tha dagi hogen khalani men chana ba horni ATP level chana ba horge andari Kudo International Federation India na sinduna Pune gi Netaji Subhash Chandra Military College ta pangthok kadariba Third National Federation Championship Cup 2025-2026 ta saruk yarugadaba Manipur gi kudokan sing ngasi Imphal thadokre ngasi Imphal thadokhiba Manipur gi kudo team adu Kudo Association of Manipur kam gi working president GMNG Jit Khumancha Vice President K Babu Success Education Foundation Konthozamgi founder TH Sunilna Imphal International Airport ta Pune gi damak lam thaki Manipur team adu da saruk yariba sanaroi sing adu under 11 kg ni funi thoi mathakta N Anthony under 11 kg kuntrahumdoi makhada K Cameroon under 14 kg yankhai mari mathakta YBK under 14 kg nifunipan mathakta Loktongbam Nebidita under 15 kg humphumari makhada Thongam Avinash under 15 kg Yankhainipan mathakta Moirangthem Dinajit under 16 kg Yankhainipan makhada Thinguzam Harbin under 16 kg Yankhainipan makhada Chirom Sinthoi Chanu under 16 dagi 19 kg Chaniga Kun makhada Maibam Narendraji na saruk yagani Manipur team coach na Kamgi Secretary Su Oiba National Referee and Judge Laishram Singhajit aduga Assistant Coach Oina in Washington na oiki. Aroibada maroiba pausing amukana pizari. Manipur Fire Service ki training kam conference hall amadi Fire Prevention Wing Office Manipur ki Chief Secretary na sangakre District Mapan ki Fire Substation singda sizinanaba gari sing yenthokre. Amasung tha asigi mari dagi taramanga fawa pangthokiba Khelo India Youth Games 2025 ta Manipur ki mohut siluba sanaroi amadi state medalist sing miyamna taramna okre. Matasi da bulletin na siloi shinjare Manipur miyam gi punsida khwaidagi hena maru oiba state asigi leiba asigi amadi malim gi pausing gi damak SKTV News po miteng ta dona lebiu loishla kuda pumrang pumukahna khurumjari.